ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯑꯞꯂꯣꯗ ꯇꯧꯗꯕ ꯑꯗꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤ ꯅꯝꯃꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯣ. Hey, what's up guys? Welcome to my Another video. channel. Subscribe to Bob. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯆꯠꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯁꯤꯒ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯐꯝꯃꯦꯕ ꯑꯗꯣ ꯕꯖꯥꯔꯗꯨꯒ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯕꯖꯥꯔꯗꯨꯁꯨ ꯉꯁꯤ ꯀꯨꯏꯔꯦ ꯆꯠꯇꯕ ꯑꯩ ꯅꯥꯔꯨꯕꯗꯒꯤ ꯉꯁꯤ ꯊꯣꯛꯂꯛꯏꯁꯤꯅꯤꯀꯣ ꯑꯍꯥꯟꯕ ꯑꯗꯨꯁꯨ ꯑꯩ ꯁꯥꯏꯀꯜꯗ ꯇꯣꯡꯉꯤꯅꯤ ꯊꯧꯔꯤ ꯅꯠꯇꯦꯕ ꯑꯩ ꯊꯧꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯇꯣꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯂꯧꯕꯨꯛ ꯃꯌꯥꯏꯗꯅꯤ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯃꯅꯤꯡꯗꯁꯨ ꯑꯃ ꯍꯦꯔꯣ ꯑꯃ ꯂꯥꯛꯏꯗꯣ PUBG player mending pro player aduga sekali mask is jam important niko na di am wai he aseng khuwa am wai na di cha ga cha ba am ta yadab ni ai di cha ga se am charu dare aduga gi hidak cha re khole aduga gi farai ni hajik ai hajik masu log yam khui ba log thungi hajik pha patre aduga hajik farani Ajak cari farani ajik aduga ayak ma'am ajik lammi je ko khoi chali lammi se ma'am nu jengha lakkiya ko aduga kamai to yo Lokuro tada Ma'am ai shi kamai na roge have to aham da ko ki chigli to romeba chigli to romde ai sum pem khallu de do ai ang lega ekdam alu bi chikhale do de yarak tare ba do ai di ai kokchik bai hirak kasal le ado ai di pha garab ni ado am ko mu du din mutung dam kum to rei ba ado ai di yarak tare hip tare do ai di pra hagot tare do ai di Aduh pra hawat tre matung da haji kya nimit ni aina nai se tara muk nimit tara muk phara mare kela mani nimit tara ni budi budi phare ne ado ma'am koi chali do dore Aduh ma'am aku hoji yauri ko bazar se aduh dukan ki pose khar leirani aduh gi ngak bazar da video namani aduh handoi ni ko yum da nganna lockdown ni ba jik Ma'am hojik ATM da changai ATM da pesa khara thok ki ke ha same ho me talo same Ma'am asigi dukan si gai ai dukan gi achapot jona ba khara leirani ko adoigi atopa pose khara laurani adugi mathangda bazar da korsi ko ma'am bazar changusi aduga video su namjarakke aduga video se nuairana like to biramo nuaitrana like to biramo comment box to haibiramo aduga ma'am aina voice record hoise
ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯅꯤꯀꯣ ꯑꯩ ꯂꯣꯛ ꯈꯨꯏꯕ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥ ꯃꯌꯥꯝ ꯂꯣꯛꯁꯨ ꯈꯔ ꯈꯨꯏꯌꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯝꯕꯤꯗꯤ ꯀꯣꯏꯔꯨꯁꯤ ꯂꯝꯕꯤꯗꯤ ꯀꯣꯏꯔꯒ ꯑꯩ ꯍꯟꯖꯔꯛꯀꯦꯀꯣ ꯕꯖꯥꯔꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯁꯤꯒꯤ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏ ꯗꯣꯜ ꯄꯨꯈ꯭ꯔꯤ ꯀꯧꯏꯕ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯁꯤꯀꯥꯔꯤ ꯒꯦꯠ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯅꯥꯕ ꯐꯔꯛꯄꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯅ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯂꯧꯔꯨꯆꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯆꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯗꯨꯒꯩꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯆꯠꯄꯁꯦ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯎꯔꯒꯀꯣ ꯃꯨꯟ ꯃꯨꯟꯅ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯥꯛꯁꯦ ꯄꯨꯡꯎꯞ ꯎꯞꯁꯜꯂꯤ ꯈꯪꯉꯕ ꯑꯗꯨꯒꯩ ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯨ ꯇ꯭ꯔꯦꯟꯒꯤ ꯄꯠꯇ꯭ꯔꯤꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯕꯖꯥꯔ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅ ꯍꯩꯖꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝꯅꯤꯀꯣ ꯉꯥ ꯁꯥ ꯐꯣꯜ ꯃꯨꯜ ꯂꯣꯏꯅ ꯐꯪꯉꯤꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯣ ꯍꯥꯟꯅꯗꯤ ꯅꯨꯡꯊꯤꯟꯗ ꯐꯝꯃꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯇ ꯐꯝꯃꯦ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯁꯤꯗ ꯌꯣꯜꯂꯤꯕ ꯍꯩꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯌꯨꯝꯗ ꯊꯥꯕ ꯉꯥꯛꯇꯅꯦꯕ ꯃꯌꯨꯝꯒꯤ ꯈꯦꯇꯤꯗ ꯊꯥꯕ ꯉꯥꯛꯇ ꯑꯗꯣ ꯁꯤꯗ ꯄꯨꯔ ꯌꯣꯜꯂꯤꯕ ꯁꯤꯅ ꯉꯥ ꯕꯖꯥꯔ ꯑꯗꯣ ꯁꯤꯒ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯨꯔꯇꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯩꯇꯩꯒꯤ ꯃꯐꯝꯅꯤꯕ ꯁꯤꯒꯤ ꯃꯥꯟꯗꯣꯞꯀ ꯎꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯦꯀꯣ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯩ ꯊꯕꯛꯁꯨ ꯇꯧꯒꯗꯕ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟꯗꯁꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯥꯎꯅꯔꯁꯦ ꯑꯗꯨꯑꯣꯏꯗꯤ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ